ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯕꯤꯁꯦꯝꯄꯨꯔꯒꯤ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯕ ꯏꯃꯥ ꯉꯥꯟꯕꯤꯒꯤ ꯁꯪꯒꯥꯏꯗꯅꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤ ꯏꯃꯥ ꯉꯥꯟꯕꯤꯁꯤ ꯇꯦꯡꯈꯥꯡ ꯀꯌꯥꯔꯛ ꯅꯥꯔꯒ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯒ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯅꯥꯔꯒ ꯑꯃꯨꯛ ꯅꯥ ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯅꯥ ꯑꯃꯨꯛ ꯍꯧꯒꯠꯄ ꯇꯧꯕꯒꯤ ꯆꯩꯔꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 2 ꯍꯧꯈꯤꯕꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 2 ꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯃ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯑꯃ ꯍꯧꯔꯛꯄꯗꯒꯤ ꯏꯃꯥꯁꯦ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯀꯟꯅ ꯔꯤꯀቨꯔꯤ ꯁ꯭ꯇꯦꯖꯇ ꯂꯩꯕꯅꯤ ꯑꯗꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯏꯃꯥꯒꯤ ꯉꯁꯤꯁꯦ ꯆꯍꯤ 65 ꯁꯨꯔꯛꯄ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯤ 75 ꯁꯨꯕ ꯆꯍꯤꯅꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯁꯣꯟꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝꯅ ꯋꯥꯈꯜꯗ ꯌꯥꯝ ꯁꯣꯟꯅ ꯈꯟꯕꯤꯒꯅꯨꯀꯣ ꯏꯃꯥꯒꯤ ꯄꯣꯊꯥꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯑꯗꯩꯗ ꯑꯩꯈꯣꯏꯅꯁꯨ ꯏꯃꯥꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯉꯁꯤ ꯏꯃꯥꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯛ ꯇꯥꯛꯆꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅꯗꯤ ꯑꯣꯜꯔꯦꯗꯤ ꯈꯪꯕꯤꯔꯕꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯃꯌꯥꯝ ꯂꯩ ꯊꯧꯅꯥ ꯐꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯊꯧꯅꯥ ꯍꯟꯗꯅ ꯍꯥꯏꯇꯥꯔꯦ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝꯕꯨ ꯗꯣꯡ ꯗꯣꯡ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯏꯃꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯏꯃꯥ ꯉꯥꯟꯕꯤ ꯂꯧꯔꯦꯝꯕꯝ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕꯅꯤ ꯍꯦꯟꯅ ꯈꯪꯕꯤꯕꯅꯤ ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯕꯅꯤ ꯑꯝꯈꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯨ ꯑꯣꯏꯕꯤꯔꯤ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤꯁꯨ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯄꯨꯕꯤꯕꯅꯤ ꯏꯃꯥꯁꯦ ꯑꯗꯨꯒ ꯂꯃꯥꯡꯗꯣꯡ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤꯁꯨ ꯏꯃꯥꯁꯤꯅ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤ ꯑꯗꯨꯒ ꯀꯣꯀꯣꯃꯤꯒꯤ ꯋꯤꯃꯦꯟ ꯋꯤꯡꯒꯤ ꯑꯣꯏꯅ ꯀꯣ ꯀꯟꯚꯦꯅꯔꯁꯨ ꯑꯣꯏꯕꯤꯗꯨꯅ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡ ꯁꯝꯅ ꯍꯥꯏꯔꯕꯗ UCM ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯩ ꯍꯥꯏꯅꯤ ꯂꯨꯞꯁꯤꯡꯒꯤ ꯑꯆꯧꯕ ꯀꯩ ꯍꯥꯏꯅꯤ ꯐꯝ ꯀꯌꯥ ꯑꯃ ꯄꯥꯏꯕꯤꯗꯨꯅ ꯏꯃꯥꯁꯦ ꯊꯧ ꯄꯨꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯕꯤꯔꯤꯕ ꯏꯃꯥꯅꯤ ꯑꯗꯣ ꯉꯁꯤꯁꯦ ꯃꯌꯥꯝ ꯏꯃꯥꯒꯤ ꯔꯤꯀቨꯔꯤ ꯁ꯭ꯇꯦꯖꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯁꯤꯡꯃꯩꯇ꯭ꯔꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯏꯃꯥꯒꯤ ꯉꯁꯤ 75th ꯕꯔꯊꯗꯦ ꯍꯥꯏꯇꯥꯔꯦ ꯆꯍꯤ 65 ꯁꯨꯔꯛꯄ ꯅꯨꯃꯤꯠꯁꯤꯗ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯄꯥꯎꯗꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯅꯕ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯏꯃꯥꯒꯤ 75th ꯁꯨꯕ ꯕꯔꯊꯗꯦꯁꯦ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯚ ꯑꯁꯤ ꯊꯥꯖꯔꯛꯄꯅꯤ ꯏꯃꯥꯒꯤꯁꯨ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯥꯏꯠꯇꯒꯤ ꯀꯦꯛ ꯀꯛꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯕꯤꯕ ꯃꯥꯜꯂꯤ ꯉꯁꯥꯏ ꯉꯜꯂꯤꯉꯩ ꯍꯧꯅꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯥꯛꯑꯒ ꯏꯃꯥꯒꯤ ꯀꯦꯛ ꯑꯗꯨꯝ ꯊꯤꯟꯕꯤꯔꯝꯃꯦ ꯍꯥꯏꯀꯣ ꯏꯃꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯂꯩꯕꯥꯛꯅ ꯁꯛ ꯈꯪꯂꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯤꯔꯒ ꯏꯃꯥꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯄꯤꯔꯒ ꯏꯃꯥꯅ ꯀꯩ ꯍꯥꯏꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯕ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯩꯗꯤ ꯍꯤꯗꯥꯛ ꯂꯩꯕꯤꯔꯝꯕ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯍꯥꯏꯅ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯄ ꯂꯩ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯀꯦꯛ ꯀꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯝꯇꯪ ꯂꯧꯃꯤꯟꯅꯁꯤ ꯑꯝꯇꯪ ꯀꯃꯥꯏꯅ ꯇꯧꯁꯤ ꯀꯦꯛꯁꯦ ꯀꯔꯝ ꯅꯥꯀꯟ ꯀꯛꯀꯅꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯀꯛꯑꯁꯤꯔꯥ ꯑꯗꯣ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯐꯤ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦꯅ ꯇꯧꯕꯅꯤ ꯏꯃꯥ ꯌꯨꯝꯗꯩ ꯄꯨꯔꯛꯄꯅꯦ ꯏꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯒꯗꯕ ꯑꯃ ꯈꯜꯂꯒ ꯄꯨꯖꯔꯛꯄꯅꯦ ꯏꯃꯥꯗ ꯏꯟꯖꯟꯁꯦ ꯃꯆꯨꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯏꯃꯥꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯀꯣ ꯄꯥꯝꯃꯤꯗ ꯂꯣꯏꯅ ꯎꯗ꯭ꯔꯤꯉꯩꯗ ꯄꯥꯝꯃꯦ ꯍꯥꯏꯈ꯭ꯔꯦ ꯏꯃꯥꯅ ꯄꯥꯝꯃꯤ ꯏꯃꯥ ꯃꯆꯨꯁꯦ ꯑꯍꯟꯅꯁꯨ ꯌꯥꯝ ꯆꯥꯟꯅꯒꯗꯕ ꯃꯆꯨ ꯄꯥꯝꯃꯤ ꯑꯣꯏꯕꯅꯦ ꯏꯃꯥꯅ ꯁꯤꯒꯤ ꯐꯤꯁꯦ ꯏꯜꯂꯒ ꯏꯃꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯟꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔ ꯂꯩꯖꯕꯅꯤꯅ ꯏꯃꯥꯅ ꯁꯤꯒꯤ ꯐꯤꯁꯦ ꯏꯜꯂꯦꯗꯅ ꯑꯗꯨꯒ ꯍꯦꯟꯅ ꯅꯍꯥ ꯑꯣꯏꯊꯣꯔꯛꯄ ꯆꯍꯤ 65 ꯈꯛꯇ ꯅꯠꯇꯦ 63ꯀꯤ ꯕꯔꯊꯗꯦꯁꯨ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯒꯦꯏꯃꯥ 63ꯀꯤꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ 60 ꯑꯗꯩꯗꯤ 40 90 100 ꯀꯣ ꯑꯥꯐꯥꯎ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯒꯦ ꯏꯃꯥ ꯍꯟꯗꯛꯀꯤꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯤꯁꯦ ꯏꯃꯥ ꯅꯥꯕ ꯉꯥꯛꯇꯒꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯖꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯏꯃꯥꯒꯤ ꯕꯥꯔꯊꯗꯦ ꯇꯧꯔꯦꯅ ꯑꯩ ꯇꯥꯖꯕ ꯃꯇꯝ ꯆꯦꯟꯖꯔꯛꯄꯅꯦꯕ ꯏꯃꯥꯁꯨ ꯊꯨꯅ ꯌꯥꯡꯅ ꯅꯥꯕ ꯐꯕꯤꯔꯣ ꯍꯥꯏꯕꯁꯤꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯃꯥ ꯊꯝꯖꯒꯦ ꯀꯦꯛꯁꯦ ꯀꯃꯥꯏꯅ ꯀꯛꯁꯤꯒꯦ ꯀꯔꯝꯕ ꯃꯑꯣꯡ ꯀꯛꯁꯤꯒꯦ ꯃꯣꯏ ꯄꯣꯔꯛꯑꯅꯤ ꯐꯤ ꯃꯆꯨꯁꯦ ꯄꯥꯝꯕ꯭ꯔꯥ ꯏꯃꯥ ꯄꯥꯝꯃꯤ ꯑꯌꯥꯛ ꯑꯔꯨꯕꯁꯤꯗꯤ ꯑꯗꯨꯝ ꯃꯤꯅ ꯄꯥꯝꯗꯦꯅ ꯈꯔ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯂꯦꯝꯅꯤꯅ ꯈꯜꯂꯒ ꯄꯨꯖꯔꯛꯄꯅꯦꯕ ꯐꯖꯩ ꯀꯃꯥꯏꯅ ꯀꯛꯁꯤꯒꯦ ꯋꯥꯗꯅꯕ ꯃꯑꯣꯡꯗ ꯇꯧꯁꯤꯀꯣ ꯆꯤꯡꯈꯠꯂꯣ ꯉꯁꯤꯁꯦ ꯂꯩꯀꯣ ꯑꯃꯨꯛ ꯆꯠꯂꯨꯔꯕ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯂꯥꯛꯑꯣ ꯃꯌꯥꯝꯁꯤꯗ ꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯟꯅ ꯀꯩꯅꯣ ꯏꯔꯤꯁꯤꯕꯣ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯕꯨꯕꯣꯛ ꯍꯥꯏꯕ꯭ꯔꯣ ꯕꯨꯕꯣꯛ ꯑꯣꯏꯗꯣꯏꯔꯣ ꯀꯅꯥꯅ ꯂꯩꯔꯛꯏꯅꯣ ꯀꯦꯛꯁꯦ ꯃꯁꯨꯒꯩꯅ ꯂꯩꯔꯛꯄ ꯑꯣ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯕꯨꯕꯣꯛ ꯍꯥꯏ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯏꯪꯒꯤꯠ ꯇꯧꯅꯩ ꯍꯥꯏꯁꯤꯗꯤ ꯕꯥꯔꯊꯗꯦ ꯀꯦꯛ ꯀꯛꯄꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯏꯃꯥꯒ ꯁꯨꯝ ꯋꯥꯔꯤ ꯁꯥ ꯂꯩꯕꯗꯨꯗ ꯈꯪꯍꯧꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯆꯞ ꯆꯥꯔꯦ ꯑꯩꯈꯣꯏ ꯀꯦꯛ ꯀꯛꯄꯁꯨ ꯐꯪꯗꯣꯔꯦ ꯐꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯏꯟꯖꯟꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯊꯛꯇꯒꯤ ꯄꯣꯠꯁꯜꯂꯒ ꯏꯟꯕꯤꯌꯨ ꯆꯪꯁꯜꯂꯣ
빼놓드는 hello 시티기 이다. sisi am ta phi dom ta in san biu ai gi phi do tung da yam ta kon san biu ai gi phi do na 마닝다 하겠다. do mai na ai am kol haning ba hai tai mayang gi blessing yaw ba phi ni ko ima do kano to baga in baga ne he na kan khat pa gift ne asisu asit tang khai in biu asit bc na pi ba gift si so mirai ba ya de ko bracket season ne o blanket si so pi biram ba Ima. 플랫 부기로 이제. to kap tha ge se Maria. 라 보보기 라. 뭐냐고? kata sai Lo sila sala lo sila ka ta na lo. se photo kap tha ge se da yeng na ra ga ko Lo. ima si ding biro ne no feto ga kan de ba ya dab ni ko na ba ya de ko ima ai sam phajare ima Ake se foto ka. mani na kalwa wala de na ko jalo ra ba ima ke chahi ima na ngasi kak pi do ye chahi humudra manga su bai kek ni kwa ka am dai si da isa da kai phau ima ten tak na yam sang na ngang da bi da ไอ้สุนยามสลักไปที่ให้รู้แล้วก็ดี aha ไอ้เสไอ้ยามสลักนั่นดีคันเลยอะดูกาไอ้คุยกี้ใช้หุ่นบุตรามางามพอชาจิงกาอุณาดันทับตรงนี้นะพี่เส hoi สิกินงายมันดีพาวีอะดูกันหน่อยนะไอ้นักตลาดค่ะอีมาที่อนาบะหังพี่เสสิได้เห็นเปลี่ยนมาเลยตีมัน hoi เปลี่ยนเลยมา ima na ba ya de hai ba gi thauna duni ko khoina pi ba lak sari se ima nga si lak sari si da gi hen kan khapoi biro hai ba ne to ga chahi humudra manga su ba gi birthday gi cake se ima muthat pa chada ba ni muthat ka muthala se ko ba khu se ima gi birthday no mina lak pa dai ma hen kan khat pa miyam gi tamak ta kholau makhat lau ba ngam ba pi na bi ba ko ima kak mina se adum thang pi ra ga ka ba ya bo ga kak mina la Lo lo. Du da yam na chelo lo. 보보 빼는 비가는? Yari yari ma angang ko to to ka ke ko se. ka tang thang ka pi la pa ma ima gi swai se yo hon biro ko do mai na sai chao pani bobo ke ba Ai ho le ma le ngo. sao Happy birthday to you. de ne pari ya se happy birthday yes masunu pa de re ma gi mani Happy birthday, Ima dear ko ito ga. Bobo. dear bobo Nik pro. Happy birthday to you. de ne คาราบาคาราบา ครับพักกันแล้ว Nik po ni mali la. kita kan no tahu ยังกันนั่นเด็กปฏินะ มาเจ็ดอามากันตัวกาเสตุมยังกันเองบูดีโอ้ยเดลุมมีได้ยาอีมานะกับปีเสียมาปุงพาเลยคิดท่าเราสิว่ากันเลยมาให้ไปตั้งมาเจียมตั้งชมตั้งเส 보보가 맞지 이러라. มาเจียมตั้งอินโลบุบกตะกว่าบุบกหนาบ่พาโรให้กันตะบะ ยังมัน มาเทียมตั้งมาเทียมตั้งมาเทียมตั้งจิโออย่าเด้บุบกหนาบ่พาโรให้อยู่ดนะ 그다음사 인비요. เอ๊ะชุนปานั่งน่ะนรวนคัดทกตรงมานั่งน่ะให้โรโกบุบกหนาพาโรน่ะอายุ Now, Paro. ทำไมมาโรนเสียงน่ะให้กันตะบะนี่อย่าเด้ Ima hip thabi ro hip pa ga do mai saras wa hala gom se pi ya chan ma do ngai tam ni ko hip pa da hai pa no khapi pi wa han bi Ni ni. อ่า Tem que salir ko mali ni no. temperature lai ba สตอร์ hip pa ga na ngai ja ba ta re ko ba ฮิปปกันยังไง ka tang pham ba se wa ba ko nga tang ya ima gi microphone to yes ha ima handaki kena to se na ba se ma october gi tang ani dai budi hore hai re hoji budi khara kan khalak pa ma le ko numit to yam solam dong ma le ko mai kamai to ช่วยเลยแล้วมีตัวใดมาเมนดาดเลยนักเดินเตียสไม่ยามมันโตเลย chi ja hostel da ni ko na ชีจะฮอสพิทอลเดินแล้วดูว่าไอ้พันนิงบันนี้นะดุมยาเร่โหยโหยนะไอ้ว่าจะให้ที่ไอ้ยาจะให้ที่ดุมยาเร่นะไม่ได้ไม่นะสิดีฮอสพิทอลไลซ์ตัวได้ยาละร้อยนะโตเลยไม่กี่ปียาละดูลากะima nga bigi ma kon ma le ne sang ai ni ima nang ji nang gi wa khan na lai bra hai ai na au ai wa khan na lai ni si hospital ne chin nor is the kwai dei phai ai na mi na hai ni phari ne
ꯑꯗꯨꯗ ꯏꯃꯥꯁꯨ ꯊꯋꯥꯏꯁꯦ ꯍꯤꯡꯅꯕ ꯑꯩꯅ ꯂꯥꯛꯏꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯥ ꯗꯥꯛꯇꯔꯁꯤꯡꯅ ꯏꯃꯥꯗ ꯏꯟꯊꯤꯖꯅ ꯇꯧꯕꯤꯕ꯭ꯔꯥ ꯅꯔꯁꯁꯤꯡꯅ ꯏꯟꯊꯤꯖꯅ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏꯀꯣ ꯑꯩꯅ ꯃꯇꯝꯗꯨꯗꯗꯤ ꯅꯔꯁꯁꯤꯡ ꯗꯥꯛꯇꯔꯁꯤꯡꯗꯣ ꯌꯥꯝ ꯐꯩꯌꯦꯕ ꯑꯩꯅ ꯑꯗꯨꯝ ꯐꯩ ꯏꯟꯊꯤꯖꯅ ꯇꯧꯕꯤ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯏꯃꯥꯅ ꯑꯄꯥꯝꯕ ꯑꯃꯗꯤ ꯍꯥꯏꯌꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯌꯥꯝ ꯋꯥꯏ ꯋꯥ ꯉꯥꯡꯕ ꯏꯃꯥꯅ ꯄꯥꯝꯕꯕꯨꯅꯦ ꯁꯤꯁꯤꯒꯤ ꯂꯝꯕꯤꯁꯦ ꯅꯣꯏꯅꯦ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗ ꯇꯥꯟꯅꯔꯒ ꯁꯦꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯂꯝꯕꯤꯁꯤꯗ ꯃꯤ ꯑꯋꯥꯕ ꯌꯥꯝ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯃꯩꯗ ꯃꯣꯏꯗꯤ ꯏꯃꯥꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯒꯦꯅ ꯈꯜꯂꯤ ꯏꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯁꯤꯖꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯁꯨ ꯏꯆꯥꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯈꯨꯗꯤꯡꯃꯛ ꯏꯆꯥ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯍꯥꯏꯕꯅ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯇꯕ ꯂꯥꯏꯔꯕ ꯀꯌꯥꯁꯤꯕꯨ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯐꯍꯜꯂꯒ ꯆꯠꯍꯟꯀꯣ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯏꯃꯥꯅ ꯊꯝꯅꯤꯡꯉꯦ ꯍꯣꯁꯄꯤꯇꯥꯜ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯒ ꯑꯩꯅ ꯊꯝꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯇꯝ ꯑꯃꯗ ꯐꯖꯅ ꯕꯣꯕꯣꯛꯇ ꯁꯨꯝ ꯅꯥꯀꯟ ꯃꯃꯥꯡꯗ ꯈꯣꯏꯔꯝꯕ ꯀꯩꯅꯣ ꯄꯥꯏꯗꯨꯕꯣ ꯕꯣꯕꯣꯛꯇ ꯈꯣꯏꯔꯝꯕ ꯃꯇꯝ ꯑꯃꯗ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯁꯨ ꯑꯐꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯋꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯌꯥꯁꯤꯡꯁꯤꯅ ꯐꯖꯅ ꯂꯥꯏꯌꯦꯡꯕꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯨ ꯑꯇꯥꯕꯈꯩꯗꯤ ꯑꯗꯨꯝ ꯐꯖꯅ ꯂꯥꯛꯑꯒ ꯍꯪꯕꯤꯔꯛꯏꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥ ꯇꯧꯕ ꯈꯛꯇꯕꯨ ꯑꯅꯥꯕꯅ ꯅꯨꯡꯉꯥꯏꯗꯅ ꯀꯌꯥ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯨꯅꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯙꯔꯃ ꯑꯃꯒꯤ ꯆꯠꯅꯕꯤꯅꯤ ꯃꯁꯤꯒꯤ ꯙꯔꯃꯁꯦ ꯃꯥꯡꯍꯟꯗꯅꯕ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥ ꯅꯤꯉꯣꯜꯁꯤꯡꯅ ꯏꯆꯥ ꯄꯤꯕꯥꯁꯤꯡꯅ ꯐꯖꯅ ꯍꯣꯠꯅꯔꯒ ꯌꯣꯛꯈꯠꯂꯛꯄꯁꯤ ꯄꯥꯝꯃꯤ ꯏꯔꯥꯡ ꯐꯂꯥꯡꯗ ꯑꯃꯗ ꯄꯣꯠ ꯆꯩ ꯃꯥꯡꯍꯟꯕ ꯂꯤꯆꯠ ꯃꯥꯡꯍꯟꯕ ꯑꯃ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯎꯗꯕ ꯅꯠꯇꯦ ꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯃꯗꯨꯒꯤ ꯄꯔꯥ ꯑꯃꯗꯤ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯈꯪꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗ ꯑꯉꯝꯕ ꯈꯔ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯅ ꯑꯉꯝꯕ ꯈꯔ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯑꯉꯝꯕ ꯐꯤ ꯃꯇꯠ ꯑꯃ ꯀ꯭ꯋꯥ ꯍꯩ ꯑꯃ ꯂꯥꯜꯂꯒ ꯅꯨꯡꯁꯤꯅꯅ ꯆꯠꯈꯤꯕꯗꯣ ꯃꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯗꯨꯒꯨꯝꯕ ꯃꯍꯩ ꯑꯃꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯔꯥꯡꯒꯤ ꯄꯥꯠꯇ ꯇꯥꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯒꯤ ꯃꯣꯠ ꯑꯃ ꯑꯣꯏꯅ ꯇꯧꯕꯤꯗꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯅꯤꯡꯇꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠꯁꯤꯗ ꯉꯥꯛꯅ ꯃꯆꯨ ꯇꯥꯅ ꯍꯤꯡꯕ ꯉꯝꯕ ꯂꯩꯕꯥꯛ ꯑꯃ ꯁꯃꯥꯖ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯁꯤꯗ ꯈꯣꯡ ꯊꯥꯡꯖꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯖꯤꯠꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯍꯪꯕꯤꯔꯕ ꯑꯅꯥ ꯑꯌꯦꯛ ꯀꯌా ꯍꯪꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯃꯥꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏ ꯄꯨꯟꯁꯤꯒꯤ ꯂꯃꯟ ꯇꯣꯟꯁꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯗꯤ ꯏꯃꯥꯒꯤ ꯂꯃꯟ ꯇꯣꯜꯂꯤꯕꯅꯤ ꯏꯃꯥ ꯍꯣꯏꯅ ꯈꯣꯜꯂꯥꯎ ꯂꯥꯎꯕꯤꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯂꯩꯔꯤꯕꯅꯤꯀꯣ ꯏꯃꯥ ꯆꯍꯤ 85 ꯍꯥꯏꯁꯦ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯉꯝꯃꯕ ꯏꯃꯥꯅꯤ ꯑꯗꯨꯅ ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯕ ꯉꯝꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯏꯃꯥ ꯍꯣꯏꯅ ꯄꯣꯛꯄꯤꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯏꯃꯥꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯃꯥꯗꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯅ
ꯍꯪꯕ ꯑꯃꯗꯤ ꯏꯃꯥꯒꯤꯗꯃꯛꯇ ꯑꯋꯥꯠ ꯑꯄꯥ ꯍꯪꯅꯔꯕ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯦ ꯏꯃꯥ ꯃꯆꯥ ꯑꯣꯏꯕ ꯑꯩꯒꯤꯁꯨ ꯏꯊꯧꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯏꯃꯥꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏꯅꯤ ꯀꯃꯦꯟꯇ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥ ꯉꯁꯤ ꯊꯥꯖꯔꯤꯕ ꯂꯥꯏꯐꯁꯦ ꯀꯃꯦꯟ ꯌꯥꯝ ꯏꯔꯛꯑꯦꯕꯀꯣ ꯑꯗꯩ ꯏꯃꯥ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯑꯗꯩꯗꯤ ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯕꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯏꯕꯤꯔꯛꯑꯦ ꯀꯃꯦꯟꯁꯦꯀꯣ ꯅꯥꯕ ꯊꯨꯅ ꯐꯕꯤꯔꯣꯁꯤꯅ ꯑꯌꯥꯝꯕ ꯉꯥꯛꯇ ꯑꯣꯏꯌꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤꯁꯨ ꯊꯧꯅꯥ ꯄꯥꯡꯒꯟ ꯐꯖꯅ ꯄꯤꯌꯨ ꯑꯩ ꯏꯆꯥ ꯄꯨꯝꯅꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛꯇ ꯏꯃꯥ ꯅꯥꯕ ꯊꯨꯅ ꯐꯔꯒ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯈꯤꯒꯦ ꯅꯣꯏꯁꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯆꯨꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝꯗ ꯆꯠꯂꯒ ꯃꯅꯤꯄꯨꯔꯤ ꯏꯃꯥꯕꯨ ꯉꯥꯛꯂꯛꯎ ꯍꯥꯏꯕꯁꯤꯅꯤ ꯏꯃꯥꯅ ꯊꯝꯅꯤꯡꯉꯤꯁꯦ ꯏꯃꯥ ꯅꯥꯕ ꯌꯥꯗꯦ ꯏꯃꯥꯒꯤ ꯃꯒꯨꯟꯗꯤ ꯊꯥꯒꯠꯄꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯀꯣꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯏꯔꯛꯏꯌꯦ ꯑꯗꯣ ꯏꯃꯥꯒꯤ 75 ꯁꯨꯕ 65 ꯁꯨꯕ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯅꯁꯨ ꯍꯦꯄꯤ ꯕꯥꯔꯗꯦꯅ ꯍꯥꯏꯗꯤ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯂꯥꯛꯄꯗ ꯏꯃꯥ ꯍꯦꯄꯤ ꯕꯥꯔꯗꯦ ꯍꯥꯏꯕ ꯆꯠꯅꯩꯗꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯦꯄꯤ ꯕꯥꯔꯗꯦꯅ ꯏꯃꯥ ꯑꯩꯅ ꯉꯥꯛꯆꯔꯤꯁꯦ ꯏꯃꯥ ꯆꯍꯤ ꯁꯨꯃꯥꯏꯅ ꯆꯍꯤ 65 40 ꯌꯧꯁꯜꯂꯛꯄꯁꯦ ꯕꯥꯔꯗꯦ ꯅꯨꯃꯤꯠꯀꯁꯦ ꯍꯦꯛꯇ ꯈꯪꯅꯗꯕꯅꯦꯕ ꯏꯃꯥꯒꯤꯗꯤ ꯕꯥꯔꯗꯦꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤ ꯀꯨꯊꯤꯗꯒꯤ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯕꯥꯔꯗꯦꯁꯦ ꯊꯤꯕ ꯍꯦꯛꯇ ꯈꯪꯅꯗꯦꯕ ꯊꯕꯥꯟꯗꯒ ꯆꯠꯄꯒꯨꯝꯕ ꯑꯗꯩꯗꯤ ꯑꯁꯦꯡꯕ ꯄꯣꯛꯄ ꯅꯨꯃꯤꯠꯁꯦ ꯍꯦꯛꯇ ꯈꯪꯅꯗꯦ ꯑꯗꯣ ꯕꯥꯔꯗꯦꯁꯤꯁꯨ ꯀꯌꯥ ꯇꯧꯅꯗꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯛꯏ ꯕꯥꯔꯗꯦꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦꯁꯦ ꯊꯕꯥꯟꯗꯤ ꯅꯠꯇꯦꯕꯀꯣ ꯃꯦꯔꯥꯒꯤ 19ꯅꯤ ꯄꯥꯟꯕꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦꯅꯦꯕꯀꯣ ꯑꯣ ꯏꯃꯥꯅ ꯉꯜꯂꯤꯉꯩꯗꯒꯤ ꯑꯄꯣꯛꯄꯤꯅꯒ ꯁꯨꯝ ꯇꯥꯛꯄꯤꯔꯝꯕ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯔꯤꯛꯇ ꯍꯥꯏꯔꯒꯅ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 19ꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯕꯥꯟꯗ ꯆꯠꯂꯒ ꯑꯉꯥꯎꯕ ꯇꯥꯕꯗꯧꯅ ꯇꯧꯕꯗꯨꯅ ꯏꯃꯥꯅꯁꯨ ꯑꯩꯁꯨ ꯇꯥꯔꯤꯛꯇ ꯇꯧꯔꯒꯦ ꯑꯩꯅ ꯏꯃꯥꯅ ꯇꯥꯔꯤꯛꯇ ꯍꯣꯠꯂꯒ ꯑꯗꯨꯝ ꯇꯧꯔꯦ ꯏꯪꯂꯤꯁ ꯀꯦꯂꯦꯟꯗꯔꯁꯤꯗ ꯍꯣꯠꯂꯦꯕ ꯑꯗꯣ ꯏꯃꯥꯅ ꯑꯁꯨꯛ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯕꯤꯔꯛꯄ ꯃꯇꯝꯁꯤꯗ ꯏꯃꯥ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯐꯣꯡꯕ ꯀꯦꯂꯦꯟꯗꯔ ꯑꯃꯗ ꯏꯃꯥꯒꯤ ꯕꯥꯔꯗꯦꯁꯦ ꯃꯌꯦꯛ ꯑꯣꯏꯅ ꯌꯦꯛꯄ ꯌꯥꯎꯈ꯭ꯔꯕ ꯌꯥꯎꯗꯦ ꯂꯥꯛꯄꯕꯨꯗꯤ ꯑꯃꯁꯨ ꯂꯥꯛꯏ ꯑꯋꯣꯏ ꯇꯥꯅ ꯑꯝꯇ ꯍꯥꯏꯗꯦ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯕꯥꯔꯗꯦꯁꯦ ꯁꯤ ꯅꯨꯃꯤꯠꯁꯤꯗꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯞꯆꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯂꯥꯛꯇꯦ ꯋꯥꯔꯤ ꯍꯤꯁꯇ꯭ꯔꯤ ꯏꯒꯦ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤ ꯍꯥꯞꯆꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯐꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯂꯥꯛꯇ꯭ꯔꯤ ꯏꯃꯥꯗꯣ ꯅꯆꯥꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯅꯦ ꯍꯣꯏ ꯃꯥꯅꯤ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯆꯍꯤꯒꯤ 3ꯂꯛ ꯁꯨꯕ ꯀꯦꯂꯦꯟꯗꯔ ꯐꯣꯡꯗꯣꯏꯅꯦꯕꯀꯣ 2024ꯗ ꯐꯣꯡꯉꯦ 25ꯗ ꯐꯣꯡꯉꯦ ꯑꯗꯩꯗꯤ 26 ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯆꯍꯤꯁꯦ ꯁꯤꯗ ꯐꯣꯡꯒꯗꯧꯕ ꯀꯦꯂꯦꯟꯗꯔꯁꯤꯗ ꯏꯃꯥꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19ꯁꯦ ꯁꯤ ꯌꯦꯛꯁꯜꯂꯒ ꯊꯝꯃꯒꯦꯕ ꯃꯊꯪꯒꯤ ꯆꯍꯤ ꯐꯣꯡꯒꯗꯕꯁꯤꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯑꯒ ꯀꯦꯂꯦꯟꯗꯔꯒꯤ ꯀꯣꯄꯤ ꯑꯃ ꯊꯤꯜꯂꯔꯗꯣꯏꯅꯤ ꯏꯃꯥꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯏꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯣꯜꯂꯥꯎ ꯂꯥꯎꯕꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯨꯏꯀꯣ ꯉꯥꯡꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯐꯥꯖꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤ ꯏꯃꯥꯗꯨꯁꯨ ꯋꯥ ꯉꯥꯡꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯏꯃꯥ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯔꯒꯦ ꯊꯧꯒꯜ ꯐꯪꯂꯒꯦ ꯍꯥꯏꯅ ꯊꯣꯔꯛꯂꯤꯕ ꯅꯍꯥ ꯑꯣꯏꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯣ ꯅꯍꯥ ꯑꯣꯏꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯁꯤꯒꯤ ꯃꯈꯨꯠꯇꯅꯤ ꯂꯥꯛꯀꯗꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯏꯃꯥꯅ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯃꯈꯣꯏꯗ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯉꯥꯛꯄ ꯉꯝꯗꯣꯏꯅꯤꯀꯣ ꯍꯥꯏꯕ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯄꯩꯁా ꯈꯔ ꯄꯥꯏꯔꯒ ꯀꯦꯟꯗ꯭ꯔꯗ ꯂꯩꯕ ꯂꯩꯇꯕ ꯂꯥꯏꯔꯗ ꯄꯩꯁꯥ ꯄꯤꯁꯜꯂꯒ ꯚꯣꯠ ꯀꯥꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯣ ꯊꯥꯗꯣꯛꯄ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯤ ꯚꯣꯠꯅ ꯁꯦꯜꯅ ꯂꯩꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯐꯥꯎꯗꯤ ꯇꯧꯕ ꯐꯩꯅ ꯍꯥꯏꯅ ꯈꯟꯕ ꯏꯆꯥꯁꯤꯡꯗꯣ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯏꯁꯨꯁꯤꯡꯗꯣ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯄ꯭ꯔꯖꯥꯅꯁꯨ ꯁꯦꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯗꯒꯗꯧꯕ ꯅꯠꯇꯦ ꯏꯁꯥꯒꯤ ꯍꯛ ꯌꯣꯟꯊꯣꯛꯄꯤꯒꯅꯨ ꯏꯁꯥꯒꯤ ꯍꯛ ꯌꯣꯟꯊꯣꯛꯄ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯗꯤ ꯏꯃꯥꯅ ꯀꯟꯅ ꯊꯝꯅꯤꯡꯉꯤ ꯁꯤ ꯃꯉꯥꯏꯔꯦ ꯏꯃꯥꯅ ꯍꯥꯏꯒꯗꯧꯕ ꯍꯥꯏꯕꯕꯨ ꯋꯥꯕꯅꯕꯨ ꯂꯣꯏꯔꯦꯗ ꯏꯃꯥ ꯋꯥꯕ ꯌꯥꯗꯦ
ꯑꯩꯈꯣꯏꯅ ꯅꯆꯥ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤꯁꯨ ꯏꯃꯥꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄ ꯂꯥꯛꯆꯔꯤꯕꯅꯤꯀꯣ ꯑꯗꯨꯒ ꯏꯃꯥꯒꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯆꯪꯕꯗ ꯑꯗꯨꯝ ꯁꯦꯜ ꯃꯌꯥꯝ ꯆꯪꯉꯝꯒꯅꯤ ꯇꯁꯦꯡꯅ ꯏꯃꯥꯅꯗꯤ ꯉꯁꯤ ꯐꯥꯎꯗ ꯃꯌꯥꯝꯗꯒꯤ ꯅꯤꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯩꯅꯁꯨ ꯊꯦꯡꯅꯖꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯁꯨ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯕꯤꯒꯅꯣꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯏꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯃꯥ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯂꯥꯛꯄꯗꯨꯗꯗꯤ ꯀꯃꯥꯏꯅ ꯍꯦꯛꯇ ꯑꯗꯨꯕꯨ ꯍꯦꯛꯇ ꯃꯤꯔꯥꯏꯅꯤ ꯅꯠꯇ꯭ꯔꯅꯦ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯏꯃꯥ ꯇꯉꯥꯏ ꯐꯗꯅ ꯂꯧꯁꯤꯟꯕꯤꯌꯨ ꯀꯔꯤꯒꯤꯅꯣꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕ ꯃꯇꯝꯗ ꯑꯗꯩꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯃꯇꯝꯗ ꯏꯃꯥ ꯗꯣꯛꯇꯔꯒꯤ ꯆꯥꯔꯖ ꯇꯉꯥꯏ ꯐꯗꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯅ ꯂꯧꯗꯕ ꯌꯥꯗꯕꯅꯤ나 ꯈꯔ ꯃꯈꯩ ꯑꯗꯨꯝ ꯂꯧꯒꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯁꯨ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯐꯥꯅꯤꯡꯁꯤ ꯂꯣꯏꯔ ꯍꯜꯂꯦ ꯍꯣꯏ ꯑꯗꯣ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯗꯣꯛꯇꯔꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯗꯨꯅꯁꯨ ꯑꯗꯨꯝ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯥꯏꯇꯥꯔꯦ ꯁꯦꯜꯁꯨ ꯏꯃꯥꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯕꯅꯤꯅ ꯑꯉꯝꯕꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯍꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗ ꯏꯃꯥ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯤꯗꯤ ꯏꯆꯥꯅ ꯄꯤꯔꯛꯄꯅꯤ ꯏꯁꯨꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯒ ꯂꯧꯁꯟꯕꯤꯕ ꯑꯗꯨꯒ ꯏꯃꯥꯒꯤ ꯂꯥꯏꯌꯦꯡꯗ ꯍꯥꯏꯇꯥꯔꯦ ꯏꯃꯥꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯃꯤꯌꯥꯝꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏ ꯅꯨꯡꯁꯤꯕꯤꯅ ꯀꯠꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔ ꯏꯃꯥꯅ ꯍꯔꯥꯎ ꯇꯌꯥꯝ ꯂꯧꯁꯟꯕꯤꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯏꯃꯥ ꯑꯩ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯣꯏꯔꯒ ꯑꯩ ꯀꯠꯆꯔꯝꯒꯦ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯀꯩ ꯍꯤꯗꯥꯛ ꯆꯥꯅꯤ ꯍꯥꯏꯕꯗꯣ ꯀꯩ ꯍꯤꯗꯥꯛꯅꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯝ ꯍꯤꯗꯥꯛ ꯄꯤꯖꯕꯤꯌꯨ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯆꯥꯗꯣꯏꯔꯥ ꯑꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯑꯣꯀꯦ ꯑꯣ ꯁꯨꯃꯥꯏꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯃꯥ ꯑꯣꯀꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯥꯒꯗꯕ ꯍꯤꯗꯥꯛ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯂꯣꯏꯔꯀꯥꯟꯗ ꯆꯥꯒꯗꯕ ꯍꯤꯗꯥꯛ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛꯇꯤ ꯂꯣꯏꯅ ꯎꯠꯄꯗꯨꯗꯤ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯏꯃꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯤꯖꯟꯗꯅꯤꯅꯦ ꯏꯃꯥꯅ ꯄꯣꯛꯏꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯥꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯅꯤꯉꯣꯜꯁꯤꯡꯗ ꯂꯝꯗꯝꯁꯤꯒꯤ ꯅꯤꯉꯣꯜꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯀꯧꯅꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯥꯔꯀꯦꯠꯁꯦ ꯍꯧꯖꯤꯛ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨꯝ ꯆꯤꯜꯂꯤ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯊꯪꯒꯥꯜ ꯕꯖꯥꯔ ꯄꯥꯎꯅꯥ ꯕꯖꯥꯔ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯀꯩꯊꯦꯜꯁꯤꯡ ꯌꯥꯝ ꯆꯤꯟꯅꯔꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥ ꯂꯝꯗꯝꯁꯤꯒꯤ ꯅꯤꯉꯣꯜꯁꯤꯡꯗ ꯏꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯀꯩ ꯍꯥꯏꯅꯤ ꯋꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯏꯃꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯉꯣꯜꯁꯤꯡꯗ ꯑꯩꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯕꯨꯡ ꯅꯧꯄꯥꯅ ꯆꯥꯛ ꯀꯧꯕ ꯅꯕꯨꯡ ꯅꯧꯄꯥꯅ ꯈꯨꯗꯣꯜ ꯃꯆꯥ ꯑꯃ ꯇꯝꯃꯛꯄꯗꯨꯗ ꯄꯦꯟꯊꯣꯛꯄ ꯇꯝꯃꯒ ꯃꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯃꯆꯤꯟ ꯃꯧꯄꯥ ꯅꯨꯡꯁꯤꯅꯕꯁꯦ ꯃꯔꯤꯁꯦ ꯇꯠꯇꯦꯀꯣ ꯇꯠꯇꯅ ꯑꯗꯨꯝ ꯂꯩꯈꯤꯅꯤꯀꯣ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯊꯕꯛ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯃꯁꯨꯡ ꯇꯧꯕꯤꯌꯨ ꯅꯤꯉꯣꯜ ꯄꯤꯕꯥ ꯑꯅꯤꯃꯛ ꯌꯥꯏꯐꯕ ꯑꯣꯏꯔꯣ ꯍꯥꯏꯕꯁꯦ ꯄꯤꯅꯤꯡꯉꯤ 이마 파래 ꯑꯗꯨꯗꯤ 이마ꯁꯨ kuina wa ngangbasu warani bako imana chana paijariba khutna paijariba se sisinane kanboi biro imasu aidi mayamgi sum thogal tawjabanina mayamgi nungsibasu ima khoida khara makhai dum leijai ana mayamgi nungsibaduna ima I khutse konsenjarabani duga ima ngasi na chana lakchariba numitsidagidi hena kanboi biro ima da suai gi number leibidana aduda dum kaika ho ha thu kai kaika lerega sudum haibiro na chana pangma ngamba kai leibano haibada sudum kudakta pangma ngamna bai hona jage ichanupa tamo haitare ne tamo na sudum phone se paibiba male athu kai leiba mathamda dum pau phobiro oi ma su thuna yana pharaga koidi jun try pan khudingi ma dum thengnai dana koise nomadi sammaga muk thengna ba yawi samdana lakpa sudum yawi chahi gi nongdam na pu ba haitare mathangi chahi gi jun try pan adai dia toppa thoram singdadi ma kai haini chaisu yaudana ko saisu yaudana miyam budi dum imagi tongda dum imagi support ta mi mari manga madum di lai ko kai haini mayang mirak ta mong hanna ima hawgala aga miyam gi thawgal tawba ngamina gi si phangmina gi si haibasi imagi mafam da thamjage ko aduga sembi ba mapugi mafam da su ima se thuna yana phagal handa ba yade phagat piyu haina sembi mapugi mafam da khongya khada changjaraga na chana su thamoi sengna khurumjari amadi khurumjage matung da su imagumba thauna phabi kaya ama leiribane adugi imagi thauna sinadi khara hena phabagum na chana su sum khanjai adugi imagum laba kaya ama imana su thauna pangal hapiramu hapsu hapiri ko maira paibi haisiri sumai tawgadabani nupi haisi sum tawgadamni haiba mayam imana su pawdam kaya ama tambiri adu ima makhata na iramdam sigi kai haini icha isu sing haitare achumba mai kaida puna bhona matamda aduga ima leba kidamakta sigumba ma thokhu matamda ima ekhoi leiri ima leba kidamakta ekhoi leiri haini imana pangal thauna utpibado matungda su makhata na utpiba ngamba gi pangal thauna sembi mapuna pinabiba oiresanu haiba ima mafam asi thamjage do imagi homodra mangarak suba mapok namena lakpada singjamai 360 na miyamgi mo sinjaraga imagi mafamda
ꯀꯩ ꯍꯥꯏꯅꯤ ꯍꯦꯟꯅ ꯀꯟꯈꯠꯅꯕ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯣꯏꯕ ꯏꯃꯥ ꯑꯃ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯆꯕ ꯃꯇꯝꯗ ꯏꯃꯥꯅꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯆꯥꯕꯨ ꯑꯣꯛꯄꯤꯕ ꯍꯟꯅ ꯊꯥꯒꯠꯆꯩ ꯏꯃꯥ ꯅꯥꯕ ꯐꯕꯤꯔꯣꯀꯣ ꯏꯃꯥ ꯃꯌꯥꯝ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯅꯁꯨ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯕ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯂꯩꯕꯤꯔꯝꯒꯅꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯃꯥꯒꯤ ꯅꯝꯕꯔ ꯄꯤꯌꯣꯁꯨ ꯑꯗꯨꯝ ꯄꯤꯖꯒꯦ ꯇꯧꯕꯇꯕꯨ ꯏꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯛꯏꯁꯦ ꯏꯃꯥꯅ ꯂꯥꯎꯕ ꯌꯥꯕ ꯂꯥꯎꯔꯝꯃꯦ ꯈꯣꯡꯕ ꯌꯥꯕ ꯈꯣꯡꯉꯝꯃꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏꯅꯤ ꯇꯁꯦꯡꯅ ꯊꯧꯅꯥ ꯑꯔꯩꯕ ꯄꯨꯊꯣꯛꯈꯩ ꯂꯥꯎꯕ ꯌꯥꯕ ꯂꯥꯎꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯅ ꯎꯠꯄꯒꯤ ꯇꯥꯡꯀꯛ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯩꯅ ꯏꯃꯥꯒꯤ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯏꯃꯥꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏꯅꯤ ꯏꯃꯥꯅ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯃꯥꯒꯤꯗꯃꯛꯇ ꯀꯠꯆꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯐꯥꯎꯕꯤꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯤꯒꯤ ꯂꯤꯡꯛꯇ ꯂꯣꯀꯦꯁꯟ ꯍꯥꯞꯆꯕꯅꯤ ꯏꯃꯥꯒꯤ ꯁꯪꯒꯥꯏꯅꯤ ꯁꯤꯗ ꯂꯥꯛꯄꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯇꯩ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯏꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯤꯕ ꯌꯥꯅꯤ ꯍꯥꯏ ꯑꯗꯣ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤ ꯀꯌꯥ ꯎꯅꯔꯒꯅꯣ ꯋꯥ ꯀꯌꯥ ꯉꯥꯡꯒꯅꯣ ꯍꯥꯏꯀꯣ ꯑꯗꯣ ꯇꯉꯥꯏꯃꯛ ꯐꯗꯅ ꯏꯃꯥꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯈꯟꯕꯤꯔꯒ ꯉꯁꯤꯗꯤ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯦ ꯃꯌꯥꯝꯅꯁꯨ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯏꯃꯥꯒꯤ 75th ꯕꯥꯔꯊꯗꯦꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯅꯣꯂꯨꯛꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡꯁꯤ ꯇꯦꯟꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯥꯏꯁꯤ ꯂꯣꯏꯁꯟꯒꯦꯀꯣ